ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯖꯔꯒꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯨꯒꯤꯗꯃꯛꯇ ꯑꯉꯥꯡ ꯁꯦꯝ ꯁꯥꯕ ꯍꯥꯞꯆꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯆꯠꯆꯩ ꯀꯩꯅꯣ ꯁꯤꯗ ꯂꯩꯕꯁꯤꯗ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯅꯣꯡꯃ ꯑꯗꯨꯝ ꯆꯪꯕ ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯈꯔ ꯂꯩꯖꯔꯤꯕ 2 point something ꯈꯔ ꯂꯩꯖꯔꯤꯁꯤꯅ ꯑꯉꯥꯡꯁꯦ ꯑꯥꯗ ꯄꯨꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯖꯒꯦꯅ ꯈꯟꯗꯕꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯗꯨꯅ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯂꯦꯟꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯄꯥꯡꯕꯤꯔꯛꯑꯣ ꯃꯇꯦꯡ ꯍꯤꯗꯥꯛ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯄꯥꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒꯅꯤ ꯌꯧꯕꯕꯨꯗꯤ ꯉꯁꯤ ꯂꯝꯕꯤ ꯊꯣꯡ ꯈꯤꯇꯪ ꯐꯠꯇꯕꯅꯤꯅ ꯈꯤꯇꯪ ꯊꯦꯡꯂꯞꯅꯗꯤ ꯌꯧꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯅꯤ ꯏꯟꯁꯥꯜꯂꯥ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯨꯍꯝꯃꯗ ꯁꯃꯤꯗꯨꯔ ꯔꯍꯃꯥꯟ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯉꯝꯕ ꯂꯨꯄꯥ 5-10 ꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯌꯥꯝꯁꯨ ꯗꯨआ ꯇꯧꯕꯤꯌꯨ ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯖꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤ ꯑꯜꯂꯥꯍꯅ ꯄꯤꯗꯅ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯅ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯖꯕ ꯉꯝꯖꯕꯅꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯁꯤꯡꯁꯨ ꯑꯜꯂꯥꯍꯅ ꯅꯣꯏꯗ ꯂꯥꯛꯀꯗꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯀꯩꯀꯥ ꯊꯣꯛꯍꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯄꯤꯖꯔꯛꯀꯦ ꯏꯟꯁꯥ ꯑꯜꯂꯥ